ngasi phongkiba tongan tongan pa Manipuri si phongsingdagi maroibi ipausing miyamna thamjagi ahanbada Jiribamgi bus termination oinana ba sakhiba building mapu panab amagumna arembata taduna leire Jiribam district ki manung sana leiba Lakhipur ward number 8 national highway kuntraga tareka thangnana leiramba lokpham sing loksinduna bus termination oinana bani haina mathul ohungi building sab loiduna leirakpa matam kuiraba sunga sipaw mapu panab amagumna arembata taduna leire toilet yauna matik sana saduna thamnamlaba building asigi manungda haplamba fan bulb amade atay masak mathum sing khuran khibtana tana thong thonau phawba akai tu thukpa yawre building asigi manak nakpada leiba khunja singa hakthengna unarubada phongdorakpagi matungina Jiribamna district phangdringai haibadi subdivision oiringai matamugi laingakna transport ki phibam phagat hanaba amadi gari yamchilakpana lambi sarakta apan batholokpa duko onanaba lokpamoina lairamba 7.92 acre lokshinduna bus termination sananaba thorangki ahanbi oina office oina ba building phawba matik sana sabadana tana driver singbu nungaina pothanaba mafam amadi toilet phawba tungana saki adubungasi phawba building asi hiram amatada sejanadana arembata taduna lei sahi tararungi mamangdigi sem saba haukraba bus terminal oigadoriba mafam asi makhatara semga sagalakpagi mami uraktabadagi lawmi singna magi lam oirama lokpham singaduda law ubagi thabaksu sathaboraki asi phawba building asida driver kyana amanga soi tokshin boibana haujikti building asi sangbatanare miyoy amata sangnadaba amadi mapu panaba amagumna lairakpana napi singnang haujinba amadi akoibasu mong songoina lasilakli masigi khudongchaba lawraga mayai kaba chinjak sijinaba miyoy kyagi punpham suoire maramaduna building asi ubada miyamna aki tujungba paunare maruoina numidangi matunda building mapa asi landuna satpada aki paunare matik sana saba loiraba building ama kanga thangoina thamliba si mari lenaba authority na mi yengsang biu loinana Jiribamgi bus terminal uhenbiduna mathau tohanbirabadi district asigi danatana miyam punamaki khudongsa boengani district asigi su sokhatpagi khongthang ama soidana oigani hanisu pausna phungtorakli tentang namuka sohana miyamna thamjaramgi yamnuk nungaitaba thawdo moiri popi pambi yanbada yaoba VDF ki personal ama thiba khangre Sanil district ki 5C village ki area da spark sana popi tharamle Indo Myanmar border ki 5C village da popi pam yan masakhiba yawkhiba VDF personal ama mangre SDPO Sanil Lusingba Sanil police Kaksing police forest department of narcotic bureau ki apunmati mamana Sanil district ki manungsanba Indo Myanmar border ki 5C village ki area da thas ki taraga trukta popi yan masakhiba du yawkhiba VDF personal ama mafam khangdana mangre ngasi pawba thibi ki thabak yam kana sathari hari Mapam khangdana mangkraba personal adudi ningombam premananda kawi maki VDF number na 706 ni ma hauji Thobal district police ki makhara singkham posting taban hari mapam madrugi phangba pawmagi matungina thasigi kungi numidang phawdi mayam punna saksaba phaw yorongki madugi matungdagi di ma uraktabadigi thiba horakhibane hari mangkhriba personal sigi imungi miyoi singsu mapam madura sangsilaktuna haujiksu thiba humagi thabak yamna kana sathari Makasa tarak point na to papawmana hawkhiba sayol COVID na maram oiduna yamdrabada miyoi lising taraga humdoi sinagi hospital singa sikre Sinalega na thadorakpa report amada hawkhiba sayol January ki taraga humdoi dagi taraga mapan phawgi manungda sinagi tungan ba hospital singa COVID positive oiduna layengliba miyoi singi marakta yamdrabada miyoi lising taraga humdoi sikre haina phongdorakre Sinagi top health official gi maikedi gi phongdorakpada laibasi gi yamlaba miyamgi ayamba sarukti hanadigi hono COVID virus na infect tawkraba ngaktani haina phongdorakli sayolamagi mamangda sinalenga na thadorakpa report amada January taraga netoi phawgi mamangda laibasi hospital singda COVID na naba miyai lising khumfu gi mayada sikre haina lapthokhiba laikhrabani adumainama official oiba Beijing digi thadorakpa data sida maikei kayadagi signable lei haina phongdoknarakhibasu lakhibani Sinagi Center for Disease Control and Prevention CDC gi mekedi gi phongdorakpada ngarang thangja numit khakta hospital layengduna leiba miyoi satruka marfuga mathoi coronavirus na naduna sikhi adu atopa laina singa punsinduna naba combined division na maramoiduna miyoi lising taramathoi ga samapan ga humdraga tere sikhi haina phongdorakre piriba figure sida COVID laina na naduna mayum na sikhiba mi singi masing yaudi hairi Maning tamba forecasting farm amairiba Airfinity the phongdorakpadadi sinara COVID na maram oiduna siba migi masing asi nongmada yamdrabada miyoi lising kuntraga taruk siduna peak hour oirakani
masi sinagi anauba sahi oiriba lunar year holiday sigi matungna oirakani hainasu mot phongdoknarakli farm asina makhatana thamlaku wafamsingdi sinagi miyamna akanba mawongda zero covid policy yadabadagi haukiba December thada policy si hek lauthokibadagi haujuk phawbad yamdrabad leba sigi miyoi lakh taruk hena sikre haina phongdorakli leba sigi miyoi million tara henmana leba sigi mapam amadagi amada matam sangna unarudraba makoigi mari mata amadi imung manunggi miyoi sing unaba satpagi khwaidagi sawba anauba sahigi sutigi matam masi ngasi nungaisu numitu oikibana masigi matung tabada covid ki asoba sapu amoina ka hena sandorakpagi thawong adu akibigi masak oiraklagani hainasu maikei kyadagi phongdoknarakli sinagi top health official gi maikei phongdorakpada mathangi tha ani natraga ahungi manungda lakaduriba covid ki anab web asigi matangda sinagi miyamna experience amata leitabana madi miyoi million kaya lunar new year gi sutida mayum da hanarakpana leba asigi apunba mi singi sada marfudi covid virus na infect oragani hairenisu paus phungdorakli makasa tarak poina to papomna masa taruk panma drone ma ngamkhai gi saruk security personnel singna kaptakre India amasung Pakistan leba nigi lona bangam kai gi saruk leba Punjab International Border Pakistan nigi pasilakhiba drone ama security personnel singna kap thaba ngam khiba loinana drone adu heroin kilogram manga yor mathina khradi thaudo asiga mari leinana police ki makok thongbo official amana phongdor khibda security personnel singna drone adu kap thakraba matung sendana ma yai hen singna ba mi ani su phaba ngam khre miyu ani edu ngamkhai manak nangna leiram khibani amadi mafam adu thadok tuna sien khina bu khona ringaida security personnel sina phakibani thaudo singa se yupung mariram tabra thokibani border security force amadi Amritsar police ki apunmati mamana ngamkhai gi sarukta patrolling satlingaida ahoba makhol ama taba phangki makhol adu gi khungul liruba matamna drone oiram khibani khudakta security personnel singa duna drone adu bu kapthaki madugi matung sangsinduna yenglubada masa taruk panba drone adu heroin purakpa drone ni haiba khangkhibaga loinana heroin kilogram manga yarum khibani singnabadagi security personnel singaduna makhatana ngamkhai gi sarga thihumagi thabak sa tharingaida miyoi ani ngamkhai lantoktuna chendana bhotnarambadagi nongmai round khara kaptuna warning piraba matung phaba ngamkhibani haidi loisilak poina tendak pa pomana hu sian ma yu thak lubadagi miyoi ani lekhidre Madhya Pradesh ki Dar district ki manung san mapam amada hu sian ma yu thak lubadagi miyoi ani lekhanaba ngamdana sikre haina police ki report amana haidi police ki report matung ina hu sian ma yu thak lubadagi miyoi ani edu sikibani hairabasu thawong asidi masa matumna sijabagi thawong oiramba yabigi utopale hiramasi matangda police na case ma lokotuna thijinbagi thabak sa tabawkhre yu thak lubadagi lekhidraba mi ani edudi Raja Rambil sai nifu amasung maki mari mata buraral sai kuntragani pane makoi na thakiba yu adu da tilak hidak yalamba thengnakhre adubu madu makoi masana yansinduna thakibra haibigi matangda thijili haidi hausikui na di myam pau su matang se lusinjarage amasung myam pun anoba update ngaminase